ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯖꯨꯖꯨ, ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯒꯔꯜ ꯍꯣꯁꯇꯦꯜ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯀꯔꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯒꯔꯜ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯁ꯭ꯇꯗꯤ ꯔꯨꯝ ꯑꯆꯧꯕ ꯑꯗꯨꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯑꯗꯨ ꯕꯦꯟꯆ ꯄꯔꯦꯡ ꯑꯗꯨꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯗꯦꯛꯁꯇꯨꯗꯅ ꯂꯥꯏꯔꯤꯛ ꯈꯔ ꯐꯥꯛꯇꯣꯛꯂꯒ ꯂꯩ꯫ ꯋꯥꯔꯗꯦꯜ ꯃꯤꯁ ꯂꯤꯟꯊꯣꯏꯅ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯁꯤꯗꯒꯤꯅꯦ ꯅꯁꯥ ꯅꯁꯥꯒꯤ ꯔꯨꯝꯗ ꯍꯦꯛ ꯆꯪꯕꯒ ꯅꯣꯏꯒꯤꯅꯦ ꯄꯣꯠꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕ꯫ ꯑꯗꯨꯒ ꯍꯌꯦꯡꯗꯤ ꯁꯟꯗꯦꯅꯤꯗꯅ, ꯑꯗꯨꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯕꯗꯣ ꯂꯣꯏꯔꯒꯅꯦ ꯁꯣꯝꯒꯤ ꯒꯥꯔꯗꯦꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯍꯥꯟꯅ ꯍꯣꯁꯇꯦꯜ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕ ꯕ꯭ꯂꯣꯛꯇꯣ ꯑꯗꯣꯝꯗ ꯍꯣꯡꯖꯤꯟꯗꯣꯏꯅꯤꯀꯣ꯫ ꯂꯨꯁꯤꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯤꯁ, ꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯗ ꯂꯩꯕ ꯀꯩꯗꯧꯋꯦ ꯍꯥꯏꯅꯣ? ꯃꯤꯁ ꯂꯤꯟꯊꯣꯏꯅ ꯈꯨꯝꯃꯤ꯫ ꯁꯤꯁꯦ ꯔꯪ ꯀꯩꯀꯥ ꯂꯣꯏꯅ ꯃꯜꯂꯤ, ꯅꯧꯅ ꯔꯤꯅꯣꯚꯦꯁꯟ ꯇꯧꯅꯤꯅ ꯍꯥꯏ, ꯑꯗꯨꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯅꯕ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯕꯦꯅꯥꯎꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤꯁ, ꯑꯩꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯂꯩꯕꯁꯦ ꯌꯥꯝ ꯇꯜꯂꯤꯉꯣ, ꯎ ꯋꯥꯒ ꯑꯆꯧ ꯑꯆꯧꯕꯒ ꯍꯧꯔꯦ ꯃꯌꯥꯝ ꯑꯃ, ꯑꯁ ꯁꯨꯛꯀ ꯁꯨꯛꯑꯦ, ꯚꯨꯠꯀ ꯊꯣꯛꯂꯛꯇꯧ ꯃꯥꯟꯗ꯭ꯔꯣ? ꯔꯥꯅꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯍꯥꯏꯒꯨꯝꯕꯗꯅ ꯃꯤꯁ, ꯚꯨꯠꯀꯗꯣ ꯊꯣꯛꯂꯛꯇꯧ ꯃꯥꯜꯂꯤꯉꯣ꯫ ꯃꯤꯁ ꯂꯤꯟꯊꯣꯏꯅ ꯅꯣꯛꯃꯤ ꯇꯧꯔꯛꯂꯝꯃꯤ꯫ ꯊꯥꯏꯅ ꯚꯨꯠꯀꯤꯅꯦ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯑꯦ ꯍꯥꯏꯅꯕꯅꯦ ꯑꯗꯨꯕꯨꯗꯤ꯫ ꯑꯗꯣ ꯁꯦ ꯐꯔꯁꯦ, ꯅꯣꯏ ꯃꯌꯥꯝ ꯗꯤꯅꯔ ꯆꯥꯕ ꯃꯇꯝꯁꯨ ꯌꯧꯔꯛꯂꯦ꯫ ꯅꯦꯛꯁ ꯋꯤꯛꯇꯩꯗꯤ ꯁ꯭ꯀꯨꯜꯒꯤ ꯁꯦꯛꯁꯟꯁꯨ ꯍꯧꯔꯅꯤ, ꯅꯣꯏꯅꯅꯦ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯣꯏꯅ ꯇꯧꯅꯔꯣꯀꯣ꯫ ꯁꯥꯇ꯭ꯔꯤ ꯃꯌꯥꯝꯗꯨꯅ ꯈꯨꯝꯃꯤ꯫ ꯌꯦꯁ ꯃꯤꯁ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯉꯔꯥꯡ ꯋꯥꯔꯗꯦꯜ ꯃꯤꯁ ꯂꯤꯟꯊꯣꯏꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯂꯒꯦꯖ ꯑꯃꯗꯤ ꯕꯦꯒꯁꯤꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯒꯥꯔꯗꯦꯟꯒꯤ ꯅꯥꯀꯟꯗ ꯂꯩꯕ ꯍꯣꯁꯇꯦꯜ ꯑꯃꯝꯕ ꯑꯗꯣꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯔꯤꯁꯦꯞꯁꯟ ꯔꯨꯝ ꯑꯗꯨꯗ ꯑꯇꯣꯞꯄ ꯋꯥꯔꯗꯦꯜ ꯅꯨꯄꯤ ꯑꯃꯒ ꯍꯣꯁꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨꯒꯤ ꯃꯆꯥꯅꯨꯄꯤ ꯔꯣꯖꯤꯒ ꯐꯝꯗꯨꯅ ꯁꯥꯇ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯔꯨꯝ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯔꯥꯅꯤꯁꯨ ꯂꯨꯁꯤꯒ ꯄꯨꯟꯅ ꯃꯅꯤꯡ ꯑꯣꯏꯔꯞꯅ ꯇꯞꯂꯤ ꯂꯥꯛꯑꯝꯃꯤ꯫ ꯔꯤꯁꯦꯞꯁꯟ ꯅꯝꯕꯔ ꯑꯗꯨꯗ ꯋꯥꯔꯗꯦꯜ ꯃꯤꯁ ꯄ꯭ꯔꯤꯌꯥꯒ ꯔꯣꯖꯤꯒꯗꯣ ꯂꯩꯕꯗꯣ ꯎꯔꯗꯨꯅ ꯂꯨꯁꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯤꯁ ꯄ꯭ꯔꯤꯌꯥꯁꯦ ꯑꯩꯈꯣꯏꯒꯤꯅꯦ ꯏꯟꯆꯥꯔꯖ ꯑꯣꯏꯗꯣꯏ ꯖꯥꯠꯂꯣ? ꯑꯁ ꯑꯩꯗꯤ ꯃꯥꯁꯦ ꯌꯥꯝ ꯍꯩꯅꯗꯦꯉꯣ꯫ ꯃꯤꯁ ꯂꯤꯟꯊꯣꯏꯗꯤꯅꯦ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯆꯥ ꯃꯅꯥꯎꯗꯧꯅ ꯐꯖꯅ ꯂꯣꯏꯅꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯂꯦ꯫ ꯑꯗꯣ ꯑꯁꯤꯒꯤ ꯃꯤꯁ ꯄ꯭ꯔꯤꯌꯥꯁꯤꯗꯤ ꯄꯨꯔꯥ ꯕꯦꯠ ꯅꯨꯄꯤꯅꯤ, ꯏꯁꯧꯒ ꯌꯥꯝ ꯂꯥꯡꯗ꯭ꯔꯣ? ꯔꯥꯅꯤꯅ ꯑꯃꯨꯛ ꯈꯨꯝꯃꯤ꯫ ꯃꯤ ꯀꯅꯥꯝꯇꯅ ꯌꯥꯗꯕꯅꯤ ꯏꯕꯦꯝꯃ ꯃꯥꯗꯤ꯫ ꯑꯗꯣ ꯍꯣꯁꯇꯦꯜꯁꯤꯒꯤ ꯃꯄꯨꯒꯤ ꯇꯥꯏꯞꯇꯁꯨ ꯋꯥꯒ ꯌꯥꯝ ꯉꯥꯡꯕꯅꯤ꯫ ꯂꯨꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯩꯗꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯏꯟꯆꯥꯔꯖꯀ ꯑꯣꯏꯔꯗꯤꯅꯦ ꯁꯤꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗꯧ ꯃꯥꯟꯗꯦꯉꯣ, ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯁꯤꯔ ꯀꯥꯏꯅ ꯈꯜꯂꯛꯇꯧ ꯃꯥꯜꯂꯦ ꯈꯔ ꯂꯩꯔꯒ꯫ ꯔꯥꯅꯤꯅ ꯑꯃꯨꯛ, ꯍꯨꯔꯥꯜꯂꯒ ꯆꯦꯜꯂꯁꯨ ꯄꯨꯂꯞ ꯆꯦꯟꯃꯤꯟꯅ ꯇꯥꯕꯅꯤ ꯕꯦꯕꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯋꯥ ꯉꯥꯡꯅꯗꯨꯅ ꯂꯥꯛꯄꯅ ꯔꯤꯁꯦꯞꯁꯟ ꯔꯨꯝ ꯑꯗꯨ ꯌꯧꯔꯛꯂꯤ꯫ ꯂꯨꯁꯤ, ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯃꯤꯁ? ꯃꯤꯁ ꯔꯣꯖꯤꯅꯥ, ꯀꯃꯤꯡ ꯏꯟ꯫ ꯂꯨꯁꯤꯅ ꯃꯥꯡ ꯊꯥꯔꯒ ꯔꯤꯅꯥꯅ ꯇꯨꯡ ꯑꯣꯏꯅ ꯔꯨꯝ ꯃꯅꯨꯡꯗꯨꯗ ꯆꯪꯂꯛꯂꯤ, ꯑꯗꯨꯒ ꯃꯤꯁ ꯑꯅꯤꯗꯨꯗ ꯐꯝꯂꯤꯕ ꯗꯦꯛꯁ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯣꯏꯔꯞꯅ ꯂꯦꯞꯄꯤ꯫ ꯃꯤꯁ ꯄ꯭ꯔꯤꯌꯥꯅ ꯃꯥꯒꯤ ꯂꯦꯞꯇꯣꯞ ꯑꯗꯨꯗ ꯅꯝꯂꯒ ꯍꯪꯂꯛꯏ꯫ ꯃꯤꯡ ꯍꯥꯏꯔꯛꯑꯣ꯫ ꯂꯨꯁꯤꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡ ꯂꯨꯁꯤ ꯀꯧꯏ ꯃꯤꯁ꯫ ꯃꯤꯁ ꯄ꯭ꯔꯤꯌꯥꯅ ꯃꯥꯒꯤ ꯃꯤꯡ ꯑꯗꯨ ꯇꯥꯏꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯂꯦꯞꯇꯣꯞꯇꯒꯤ ꯁꯀ꯭ꯔꯤꯟ ꯑꯗꯨꯗ ꯌꯦꯡꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤ ꯔꯨꯝ ꯅꯝꯕꯔ 7, ꯑꯗꯨꯒ ꯅꯪꯒꯤꯗꯨ ꯍꯥꯏꯔꯛꯑꯣ꯫ ꯔꯤꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯪꯂꯨꯕꯅꯤ꯫ ꯔꯤꯅꯥꯅ ꯈꯨꯝꯃꯤ꯫ ꯑꯩꯒꯤ ꯃꯤꯡꯅ ꯔꯤꯅꯥ ꯀꯧꯏ ꯃꯤꯁ꯫ ꯑꯃꯨꯛ ꯂꯦꯞꯇꯣꯞꯇ ꯇꯥꯏꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯤꯁ ꯄ꯭ꯔꯤꯌꯥꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯅꯪꯒꯤꯁꯨ ꯔꯨꯝ ꯅꯝꯕꯔ 7, ꯑꯣꯀꯦ, ꯌꯨ ꯇꯨ ꯀꯦꯟ ꯒꯣ ꯅꯥꯎ꯫ ꯔꯤꯅꯥꯒ ꯂꯨꯁꯤꯒꯗꯣ ꯄꯨꯂꯞꯅ ꯊꯦꯡꯛ ꯌꯨ ꯃꯤꯁ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯔꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯨꯝ ꯅꯝꯕꯔ 1ꯗꯒꯤꯅ 5 ꯐꯥꯎꯕ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩ, ꯑꯗꯨꯒ 6ꯗꯒꯤꯅ 10 ꯐꯥꯎꯕ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯕꯅꯤ꯫ ꯊꯥꯔꯗ ꯐ꯭ꯂꯣꯔꯗꯨꯗꯤ ꯍꯣꯜ ꯑꯣꯏꯅ ꯊꯝꯃꯤ꯫ ꯁꯥꯇ꯭ꯔꯁꯤꯡ ꯌꯥꯎꯅ ꯄꯥꯡꯊꯣꯛꯄ ꯃꯤꯇꯤꯡ ꯅꯠꯇ꯭ꯔꯒ ꯐꯪꯁꯟꯁꯤꯡ ꯊꯥꯔꯗ ꯐ꯭ꯂꯣꯔꯗ ꯑꯗꯨꯗ ꯂꯣꯏꯅ ꯄꯥꯡꯊꯣꯛꯏ꯫ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯇꯥꯏꯗ ꯁ꯭ꯇꯦꯌꯔꯀꯦꯁ 2 ꯊꯝꯃꯤ꯫ ꯃꯔꯨ ꯑꯣꯏꯅ ꯃꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯑꯋꯥꯡ ꯊꯪꯕ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯅꯤ꯫ ꯁ꯭ꯇꯦꯌꯔꯀꯦꯁ ꯑꯗꯨꯗ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤ, ꯑꯗꯨꯒ ꯔꯨꯝ ꯅꯝꯕꯔ 7 ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒ ꯍꯥꯟꯅ ꯈꯔ
Loinaba mamanabe Daina amadi Kabitaso room aduda leramba adu ubada harauzarami. Daina na haidaklami. As wakal manaba ngakta pulli na ikoide. Kabita ibani di bit airudrabani. Aikoi ni kakta room asida leradrana. Rina na amuk haidaklami. Ibani dine asom nakan dagine mafam asida laini haibada yam tan lakpani. Asom nakan blog day. Aikoi ani na kwai last oirangani sida yorokpa. Kabitana Kangine nabani na sugat na chalhobado ay ure ebe ngasai. Dainana amuk Kanade room kaisa phasanam talushinse aikoi misu surabani na aduga pose singda loina mafam chan thamnanaba. Asamna dainana haibadagi makhoi mari adu room aduda hamduna phasana luna nana loshilami. Phamung ani thariba aduso ningthizana loshile. Study table aniduso phazana semdoklaba matungda makhoi gi lyricsing ado table aduda thami aduga phi yanana bar rig aduda makhoi gi dressing ado ningthizana yan thokli thabak mayam ado loirakpadadi nungthilge pung amamuk tarakli madaidi satri mayam ado kitchen la kumlaktuna lunch saminari madu loiraga amo mathakta lakaraktuna makhoi khara group punsinduna wari sanaraga leirami. Room number 7 dani. Abenauga Sonika galsu room ajuda sanglaktuna makhoi taruk puna phaminaduna ngihak asum wari sanarami. Sonika na hangaklami. Hamung anise nei kana tumdurage. Kabita na khumi. Aiga dainaga thungsin mapan sida oina tumlage. Aduga rinaga dusiga na kachilom doina tumlage hai. Abenaudo chair amada famna room aduge akoibado sumyingi. Room aduda hek janglakpadagi. Maki masada karigumba sawung kredi adumak fangi. Atay room singa ngasaidagi changduna yenglabani. Adubo room number 7 asigi mayamdagi khara tongan na tabadong na taw. Abenaw na koy laylay duna yengbaduda Daina na hanglilami. Kidawrage Abenaw. Abenaw gyan khanglakpagumna mayam aduda fat yenglami. Aduga karisu tawdobagumna khumlai. Ha kaisida natida. Som noigi roomse aiba nungaigadrana yenglambani. Lucina mo haireklami. Ado noibu kai khange ba. Aina haidi sigi hostel se mapandagi yengbada isadaga thuklawbuga phawdro. Akoibadaga uwa ngakta hawre. Main road taiso phaniyam changli. Anakpada yum amata su taba udi. Asongi hostel dudi mapamduso setnali. Hospital amakhaso hek thangnarabani nane. Nongan badagi numitapa phawba minin makul tabani nane. Isada akiba pakatba tafaude. Sidadi as kem tawdrasine wakhalse kaikini am khanjili. Kabitana amo haireklami. Aisu adumaina khalamini bema. Namidang amang mathengdagane ithanta makhada kumaga washroom changba pho ngomdo mandingo. Dainana amo fat hairai. Se ai wari ama libige se. Ai samakna thengnerubadi nateba. Do akhoi chichegi mamanabi amasune sigi hostel sida leirami hai. Ngasidagi chahi taramuki mamangda chiche dunane hairakpagi matung ina aikhoigi hostel sariba mafamse khara laifam kanba mafamni hai thaina matam amadadi sigi mafamse lamta thangjigi saroi ngaroigine sakthak thadopamni oyesu hai Rinado masato pulap konsenje makuta as ki yamna noigi warse ai hingtum bayado mandri Sonikana mo haireklami. Ado daina noi chiche dunadi sigi mafamse tamnai ka di hairektro. Dainana khomi hairekteda adugadi. Abenaudi mayamna wari saribado thoina yausilakti. Maki thokpa wakal amada ungduna lei. Tanjadada room da attest tawduna leiriba speaker aduda. Makhigi warden Miss Priyana wahanglakami. Good afternoon student. Nasagi room lotion baloiradi 3rd floor da leiba hall aduda kakhalo. Yoga class tawnanaba nakhigi maym THOIBI so laktuna leire. Asamna hairekpadagidi mayam adu mahay PT gi dress adu hongtoklaga mahak mathaki hall aduda kakhatki. Numituki numidangni. Dinner saraba loiraba matungda mahay magi room da loina changnarakli. Satri khara amana lyric panaba paba yauri. Novel pabana paba tawnari. Khara amana wari haiduna tumba yaunari. Room number 7 dani.
Dainaga Kabitagadi tumkhri. Raniga Lusigadi study table aduda famlaga ngihak som lairik yengli. Pung tara tasalakpa adwaidari Ranisu Wari haiduna famungda kakhatlaga tumkhri. Lucy khakta ngaihori. Lucina asum lairik paringai makoigi roomgi corridor mapa aduda Height Hills kumba ama tunglaga chatbagi kuruk haiba makol ama sonthangnana taraklami. Ahanbadi Lucy kai hena khanjiludi makoigi warden oirangani haina leithoi. Adubu khongup adugi makol adudi room adugi mapa adudagi sukhen hendi. Hangal handa adumag chatuna leibagumna tawba aduda Lucy lairik pana wakhalde khale. Kari warden no nishiba. Aikoigi room sida kakta mada yangsinba oin tawradana. Tai room sing sida so khara yengi di laiti. Asamna khana lairik to adumak yengli. Makol ado arep akhang laita asam tarak padai di Lucy khazik anyway oirakli. Sor amurak sangno hondok laga corridor adugi thongnaw room di yengtholai. Adubu thongnaw adudi parda chingsinbana mapalda kana lei haiba chingnaba amata khangba ngamdi. Tanjaduda makolado amuki heda kankhalaklammi. Lucy handakti phamlambadagi haugali. Aduga Dainaga Kabitagana tumliba phamung adugi huya oiramna paliba una saba thongnaw adomda laktuna pardar adu haidokli. Aduga thongnawgi lok adu hangduna nakal amada hangdoi. Corridor pareng adudi mai khazik mami. Building adugi matai da leiriba staircase aniduda room number 8 ki mapada khakta punna balap ahum khak thali. Lucy mamai do nak yet papat leidun yengi. Makhai room da thangnaba mina pakna sisinadaba staircase adomda nupi amakhak tabli chatibadu ma oi. Mamitu khujinda munna yengi. Lucina nupi adogi tungi sakpam ado. Nupi ado masam khwang yauna thadei. Phane angangba ama khumit yauna chona seli aduga yet thangba lingjum dudana Phi angopa machu ama yanthei. Tungi saktam adu ukhiba oibana nupi adugi saktam mato adi Lucina daksin bangamdri. Nupi adu su staircase mapa yauraduna mamai tapna leirega staircase aduda adumak kumthakri. Lucy second kharadi adumak nupi adugi maikaida yenghawi. Adugi matungda sor amurak sangno hongtoklaga thongnaw adu thingzili. Padar dusu chingsili. Aduga mana nga say phamlamba study table adomda laktuna chair aduda phamlaga lairik to amuk makha pathai. Minute 10 mulai paraba matungda hadakti makoigi room adugi hek mathakta hall aduda nga saigi khongthang makol aduga chapmanaba amuk taraklami. Lucy ahanbada kemta khalamdrabasu handakti tasingna kizarakli. Boot plate ki baga nati. Hostel asida kanagumba huranba natraga atopa miyoy ama laktuna leirabra haina. Chingnaba ama puanbani. Chingnaba aduna mapu akiba puanbani. Lucy magi lairik to fat khomjilaga thanami. Aduga famung adomda laktuna famung aduda kakhatli. Aduga blanket apaba macha amaduna makuk adu fawba khomjinduna leiki. Khongthang makol adusu minute ama ni muktaram laga adumak tumina leikri. Amuk hana takhidri. Ahingi pung baro tarakpa matam aduwaida Lucy among mikap thoraklami. Mamiti aduma ushile adubo gyandi tai. Tanjasana corridor rom thangba mana ngasai hangdokiba thongnaw ado kanagumba miyoy amana thilakpagumna kokok haiba makol ama taraklami. Lucy mamit ado khangsingsing hamungsing ado kangkhal khanba natabanina thongnaw ado irai laida urami. Mana hek yengthoklubada thongnaw adudagi nungsit sisilakpagumna padar ado hairi torami. Madudagi khangningba ama galoinana Lucy tapna haugali aduga thongnaw adomda laami. Makuna padar ado paiduna phat hangdokluba matamda maga machak chapmanaba nupi ama leptuna leiribado uri. Khangpre khangna tung halli Lucy thangnaba mikupta sor sangna hondoklami. Thongnaw aduda mingselna sabani khalladuna. Madudagi ma padar ado chingtharamlaga magi phamungduda adomda amugla ami. Adubu phamung yaudringai chaplepi Lucy hausukta da khangning ningsingla ami. Hostel astegi thongnaw khudingma una loina sabani haibado.
Adu oirabadi hauzikta mara thongnau aduda ukhiba mami aduna kana. Wakal adu khalluba mikupta Lucy mamai gado bang sagalai. Masa pumbado cheng khaibagumna thak nilai lepliba mafam adudagi machi lengbang khidri. Mana adumna leplingai dynamic up to thorakli. Tanja heksa naruri. Lucy na leplaga leibado wari uraduna Dainana kauruklami. Lucy, kaidorage. Lucy adumak leptuna lay. Daina so phamungdagi haugalakli. Aduga Lucy gi masado nomduna kawi. Kaidorage hairaga. Gyan khanglakla I Lucy. Masado humang mapi kang adubo yamna ingna khumi. Kaisu tawdi thongnau padara hajingi tawrambani. Oh, asi hairam laga daina magi phamungduda kakhatkri amuk. Lucy so phamungda kakhatkri. Mathangi ayukni room number 7 dagi leiriba makoi mari edu masama o fresh oithoklaba matungda breakfast ngaibo oina ngihak sum wari sanadun lerami daina na hairaknami. Khangdreda breakfast naga maron ama hautriba sada yadabai charaba haiduni. Kabitana amo aidi mathang aikoi ma lakpadane kaino chaba yaba khara yamna puro haikradawni. Tanjadu da Lucy do ngarang mana ukiba takiba sing ado khangning ningsingla ami. Bhai, ngaiko. Ai wari matam do lei noida. Makoi humdu pulap Lucy da yenglai. Rani na hairaknami. Kaiwano Lucy. Adubura. Asi haiduna ngarang thokiba thodok magi mamit na ukiba amadi. Mada takiba sing ado mamanabe ahumduda. Lucy na loina tamthoklami. Adubu, thongnau aduda ukhiba adugi palaktri. Dainaga kabitaga su corridor lomda thangnaba phamungda tummanina kirani khaladuna. Kabita de Lucy gi uhaduda tasengna kiba pokli. Adubu, Dainaga raniga nadi thaji laina khandoklami. Rani na hairaklami. Aikhogi warden do oirangani ba madi kharasu isau langjaidana. Aduna chatpadane makhongdo Tindana chatpai makhol thokpa oirangani mi. Lucy na mo hairaami. Ado ai haidi atay room singi mapadasu chatludana. Akoy room mapasida khaktani mana hangalanda chatlisi. Aduda ay so chawningdanane thongna hangdolage hek yengba. Dainana khumlag lami. Yare amta mi loinane kinabatare. Nangi warido taraga kabitana tawrise yengo. Horen tumbada madi corridor ga thangnaba kachilomda thanglaga tumdoini. Asamna mamanabi aniduna yethatpaduda Lucy su upai leitri. Kabita gi matau aduda wayamna haijilubaso taladuna adumak tumina leikri. Breakfast loiri haibagi pau lakpaduda mayam adu mahi dining hall ama ground floor aduda leiriba adomda loina kumthanaраklami. Room number 8 leiriba Risitaga Naubigadi pot khara loishilingai mayamdagi khajik thengna thoraklami. Asamna makoi anina corridor parengda lakpa matamda room number 6 ki mapa yauraklami. Naubisu mapa hek chanana room number 6 ki hangdoktuna leiriba thongnau dadagi room manung duda fat hek yenglui. Nupi amana masam sangna thadharaga mingsel mamangda leptuna masam hatlhoriba ado naubina mayek sengna uraklami. Room aduda leiba magi mamanda bising oirangani khalladuna naubi hanna yeglamda adumba room number 6 ki lanthoraktuna staircase ado la kumtharakli. Staircase ado kumtharakpa mayai chalakpa adwaida Risitana fat hairakami. Bye, ngaiko kaino makawrami amta lauruge nang sida ngairamuko. Naubina ibani sangminarsi kaino. Ihanida kuiroye Mr. Kaino mapigi tawbani adu lehobani lauruge ba. Asi haidana chinchit tawduna adumang chakri naubido staircase kadringai aduda ngaiduna Risita ngairi. Tanjadura ngasai marnin room number 6 da ukiba masam halauba nupi adu masam manado mamai romda thadharaga mamai non thaduna staircase kumtharakliba adu naubina uri. Naubido magi mapa landuna kumkibadada naubina kawi. Dina nupido chatlamadagi chaplepi aduba mamaidi onthorakti. Naubi adumag makha taraklami. Pulap thokmina krasira Risita so kino makawramina aikhoiromda jankhibani. Nupido karisu kumde.
Masa pulap leithorꯛꯇꯨꯅ staircase adu amuk karaklaga naubigi mapal landuna changki naubi ngakchanana yengduna lehawi matau aduda ngihaki matungda Risita su tholakli aduga makoi ani dining hall tamna laami dining hall adu yauraduna naubiga Risita ga so magi breakfast saruk adu laururba matungda table ahangba ama leiriba adomda laami naubido magi breakfast saruk adu table matakta thamlaga mamai adu nongkhalakpada uraklamai Tina Thoi Sonia amadi Yuna makoi mari adu nok tuna breakfast sariba adu mana uriba mamanabe mari adu room number 6 da leibani makoina breakfast charamliba aduna takpadi makoi mari de malaktrungaida mafam asla yaurakle takpani adu oiraba tarabadi ngasai mana room number 6 da urakhiba nupi aduna kana aduga staircase da kumtharaklaga amana amuk kobada khumlamda amuk kakhatkiba nupi aduna kana naubi mami lauthona adumak makhoi mari da yengduna le matau aduda Risita na magi makut adu paidana fat naubi bu bench da phamhali Risita na talok na hairaklami kaidorage kanalo nang nasado ki yenglibadu ba naubi ningjing mangjing tawna Risita da yenglaklami Risita ngasai koina tholakpada room number 6 da nupi mari samjet halawado nang urakbra Risita urakte haibagumna mangaktu nomi urakte idi breakfast to sasisa sando ai chakla mani andrabani ko ase haidana Risita de adumak chaba hokre naubidi wakal ma on khalori khanda khanjalurabadi amuksu akiba poklakmi hapta ama mayadi housingkri makoisu school ka ba hori school section hek hokibadadi satru mayamado thengna larik parami noma numit amani dinner saba thol laba matung pung tara phauba study hall aduda larik palaba matungda makoi khara amadi magi room da changnakri khara amana aduma larik pana hori ground floor gi room number 5 ta tariba makoi mari gi manungda ani amadi study hall aduda lehori aduga sanaga lili gadi room aduda changlakli lili gi magi phamungda kakhat da hairaklami sana thongdo lok toge tawsilo nungsi amna sikale horen moila agane amu hangdokna ba sanana khumi hoi aduna farani natradi nungsise kainum tawri asi haidana sanana thong adu manungdagi puna lonsinduna lok tawsili aduga masto phamung aduda hepoi ngaboi tawduna novel ama pai pung 10 makai ta fatriba aduaida makhoigi room gi thong adu mapaldagi kokok thilakpado sanana tari sana phamungdagi fot haugali aduga thongnau adomda laktuna thongnau khazai hangdoktuni yenglu kokok tawrakliba adu kanano khanna nungsena masam ado mathong maram khangda homdokpagi masamana ipa pharabi nupi ama thongjal aduda leplibado sana aduna uri mokuta larik amata paiba su udi madudagi sana do thongnau thingjinna murum soli larikam ta purak trazala sinupisiba asana thong manakta laktuna sana ado thongdo fat hangdoklami adubo mapanda kana so layamdaba aduda sana kok chawbi kai lawai lutolgi samgado chap yungba makhei second khramunda thongjil aduda yengamlaba matungda sanado thong adu fat ngasali aduga liligi manakta laktuna taha lilibu hawdoi lili se am thawgaloba tum thakibada ngairiba oibana lili so fat hawgalakli aduga hangleklami kaino kaidoba yauragi sana pakhana thonglomda makudu thili ai amna kiri to asigi thongdane mi ama thile ai na thonau de yengbada ko nupi ama lepobani aduga ai na thong hang to padade kana sulegindri sanagi wado lilisu tu khyok sungki tunglomda fat amurak anirak yengamlaga matung pakhatna hairaklami maso kapli tawna adudi kamai tawdoino hoi ko ai amna kijari sana kamai tawdoino haibani asamna makai anina adu kina leiringai handak musa amuk thong adu mapandagi kokok thelaklami wala ngangdaduna chap lepnaga thonglomda mam adu kuptaba makai munna yengduna makoi animak lei thong adu handakte amuk khara kalabna kokok thilai aduga mamanabi amagi khonjalna hairaknami sana lili
Kaino thong hango, loina tumnarabo. Mamanabi amagi khonjel oirambaduda sana sor amuka sangno hondoklami aduga thonglomda laktuna thong adu hangli. Makoigi roommate ani adu leptuna leiramba aduda sana khajik wakal ingthei. Mamanabi ani du room manung aduda changlaklaba matungda thong adu thingzili aduga haireklami sanaga liligada. Kobaga sungta tadribu tumaba. Lilina khumi. Tumdiye bai. Hauzik waida sanada thawdo mathoi. Mamanabi amana hanglaklami. Kai thawdokno. Sanana khumi. Noi laktringaida thongse mapaldagi kukuk thilakpadudane. Aina thongnawdagi yengbani. Kananona. Adudane nupi ama thongchilda lepoi uye. Nabani manungda ama oiramnina khanna aina thongdo hangdokpani. Adugadi kanamta leiramdabadi. Mamanabi amana haireklami. Atopa mina prank tawbagadi nateko. Sanana khumi. Nate. Thonag hangbaga sekel amani kanaragani. Aina thongu hangbado. As yarase tumnaba tawrase. Room number 4 sune thong hangowi. Moina prank tawbaga oirangani. Hayeng phajana hangase moida. Thengi tumnarse ko. Asi haidana mamanabi anidudi phamungda kakhatkri. Liliso hauze tada wakal inthabagumna tawi. Mamanabi anigi wahi aduda. Aduba sanade aduma wakalda ningsing mangsingnari. Mathangi ayuki matamni room number 3 dani. Satri makoi mari adu school chatnaba haidana dress kana updawri. Makoi ahum abadi dress updawba loiri. Amakakta ngairi loidriba. Selina haireklami. Noi hom chatlamo aitina hoiga lakminaragi. Ai ngai lerdine soidana warden gi miwa pulap taminarani. Mamanabi amana hairai. Yara draw natomda lehoba ki draw. Mi atay room kharadadine thongnaw thinbana thinba mingsel yengbana yengba corridor da ne chatbana chatba tawi hainaise. Selidu school gi shirt ado listen na hairaknami. As yariba amta chalo warden ne chairani haiba akhoi room da amata thoktradi mathakta kargane tina hoida amta hairamo aiga lakminarona. Mamanabi amana mo hairakami. Okay baby. Thole ko dudi ai khoi. Tho. Asana hairamdana makoi ahumdu thokri sili matomda ngai hauri. Le hauri bado. Sili masinda isai ngangla duna phanek sesinna ba tawringi tanja aduda. Makoi gi room gi ceiling fan ado masa matontana ungduklami. Sili isai nganglambado chap leplaga mathakta yengkhalakpada uraklami fan ado kana ungliba ado. Wakal hene khanjuluba tawda seli sweet box ado manakta laktuna fuelgi switch to muthatli aduga dress lotionba makhasta thei minute ama anidi kesu tawrakti handakti selina mingsal mamangda leplaga masam hatlingai room adugi thong adu hangdorakpagi bakhul adu taraklami mamanabi ama changlakli male khanduna seli adumak masam hatagale mei amata changlakpagi sahum phanglaktaba aduda sili samjet halambado leplaga phat thong lomda yengthoklami thong adudi adumak thingzinduna leirami seli khajik jingnaba poklami tabli thong lomda la amima aduga thong do tapna hangduni yengi mapanda kanasu leiba udi nak yet oi mamai do hut ai duni yenglaba matungda seli thong adu ngasilam laga mingsel mamangda laktuna amu masamado hatli handakti khajik thuzeli ma room aduda leiba khawtok saraklami dress up tawba loiraduna bag to fatyang khalaga chenthораklami ma mapanda garden manaktuda mamanabi anina mabu ngaiduna leiribada ubada seliso phat makhoi manakta changsili kyang kuirage ngaiba kuidrida ase haidana makhoi humdo chetpa hawi seli wakhal do kari khalakpano khangde chana mamai do fat onduna makhoi gi hostel adomda yenglaklami masa makhwang yongna sangbi nupi ama second floor gi corridor aduda tabli chattuna leibaduda selina fatma manabiduda hangla ami bai noi second floor gi sida kana school chattaba yawge manabiduna khumi mi loimak chatli kaino kai dawrage adudi ada asi haiduna seli second floor aduda makuto thilakpa matamdadi hauzik waida corridor da chatlauba nupi ado leramdri seli matindu kutyo thei sengna mayamna kirakli nupi adugi mamai
uba natabanina kanano haibasu laksin bangamdre adumak. Sunday numiki numidangni. Room number 10 dani. Ngasidi mayam adu study hall da larik parhandre. Masa masagi rupta oina pahalami. Bemado masa khajik dungaiti haina tumduna le. Somda dinner loire haiduna korokpa matangdani. Mamanabi anidi dinner hall da chatkri. Bemana nungaina tumlibado haudok piramdre. Magi saruk dinner do pubiraklasli haiduna. Mamanabi Sophia di yumda thawdok ama thokle haiduna ngasai imungi mina lawba lakpadagi chatkibada hauzik phawba halaktri. Bema nungaina tumlingai tanja aduda study table da leiriba lairik tu kanagumba miyoi amana phakpagumna makol taraklami. Makol adu hanjil asum tarakpadagi bema mamit adu uiru iri pangduna table aduda yengapa matamda uri. Sophiana table mamangda leplaga lairik phakpi sanaduna leiriba ado. Bema makuna mana makokto haifet namlaga masado isonson haireklami. Sophia tapna tawo ai kokse chikpane yadreba yakta pothagi tawbani. Bemana adamna hairekpaduda Sophia do lairik phaklambado leplaga bemagi manak tamna tabli changsilaklami. Aduga bemagi makok waida leiriba atopa study table adugi nakanda leptuna makut ani changna table aduda kana thai. Sabtra amaga loinana maduda bema khangpre khangna Sophie da yengi aduga chairaklami. Kaino ngawrba mina kokji e haise kanada mange. Sophie makutuna table da thamlamba ado khanglep amuk lepi aduga bema da mamitu khani yiglami. Bema hainadaba pukli Sophie gi matau aduda makolde thoandana tapna haireklami. Kaino sibo ngawrjalo. Sophie do second khara bemada paina yenglamlaba matungda mamai ado hutlaiduna room adudagi thoki. Somda dining hall manungdani. Room number 10 gi mamanabi aniduna dinner saringai makoi anigi manakta warden Miss Priya do changlaktuna makoi anida hairari. Room number 10 natra no ene. Mamanabi amana khomi. Mane miss. Priya na makhatana haireklami. Sophia do ngasigi di thilakpa pharak tarani heyeng oina thilagi hairei. Moigi parents na noyum phajana dum lairoko dudi. Hoi miss. Dinner chaba loiraduna makri anina bemagi dinner saruktu puraga hostel lomda laami. Room manungda changakli thong lok tawsili aduga bema bu hawdoklami. Bema hawgalosi dinner pore nangi. Bema hakam chali tawduna hawgalaktuna fami. Mama nabi amana bemagi dinner saruktu magi mako waigi study table aduda thamlaga haireklami. Si chathoklo aduga tumnaba ngasidi aikhoi homkhakni. Bemasu saktu chanaba makut haungi torumbado job leptuna ngakna mama nabi aduda hangaklami. He kaino haise Sophia di Madi ngasi thilakwa pharak tarani hayeng oina thilagi hayi moigi parents na bema makuta pairamba glass adu leimaida fattaki. Kaino Sophia di hausi waida sigi room da changa ame aina chaibedagi sauraga thokibani ma. Mama nabi anido ngakna bema da yengla ami. Kamaina bema masa adu kiti kirum tawduna khummi. Hausiktani noine dinner chaba thokiba dudani aina ayamna kiri mana engada mamisu khana sauna yenglami aina su chingnabadi pokhibani Sophia se kaino mai tawi haina aduga mana wado haiba loitrigai makhogi roomgi mathakta hall aduda miyoi amani chatpagi kuruk lauba khongthang makhol ado taraklami. Mama nabi makoi ahumdu yengnai aduga bemagi manakta phamungduda phan chongkhal ami. Khongthang ado tapna taramadagi khajik haugalakli. Tasengna yamna kiri nupi ahumdu. Second kharagi matung taramba khonjal ado lepkhri. Pungsik si ngahek tangdudi. Karisu tawraklaroi khali adobo ngahaki matungdi yamna pikpa khonjalda nupi ama kapagi makhol gardel adomdagi taraklami.
Mamit mana chap yung khatli moi. Kari tawsige khanna khanpham khangdi. Phone laidana atopa mamanabisingda phone tawni haibasu laiti. Nupi aduna kapagi khonjal ado asum khazik lapthokibadagi tumina laikri. Amukna adumak takhidri. Minute khara makoi umso tumi lairaba matungda mamanabi amana hairak-lami. Atay room da so tamne habado soidana sum batai. Akoi chamoina sum lairdi yaroi. Hayang akoi pulap wa khanaraga Miss Warden da hairagane kari tawsige habado khanasi. Natrabadi akoi leiba ngamaroi. Mamanabi amana mo school halakpagi timing duda oina hairasi. Mathangi numini school hanarakpagi timing aduda Satri kharadu dress hongba loiraduna Miss Priyagi room da changlak-ami. Miss Priya do magi chair aduda phami. Satri makoi mangana bench amada pulap phami. Makoi ne thengnakiba amadi mamanabisingna thokiba thaudosing ado Miss Priya da wari liduna khangalami. Wari taraba matungda Miss Priya do sor amutang sangna hondoklaga haira-ami. Nakoi kharasu kemen bahaiduni. Hostel se sahi khara mi laina rodri haise. Noi na sana khanglaba ngakdani. Aduna overthinking tawsan badai mitta kaino uba nakongda kaino pangtara taba oirangani. Kharasu laina khanto. Aisu sida lairini. Aingondadi nongmata kemta tawrakti. Lucina abo. Miss, aikhoi amani khaktana uba thengnaba oirabadi hallucination ni mitta kai pa uda ubani haidana khandokpa yai. Adudi nati Miss, aikhoi mi fana yamna yami. Thengnarise room khudingmaki aki akhang nangdaba amata yaudri. Miss Priya na amu hairak-lami. Yare, sada loishadasi warise. Ngasi oiri. Next time daidine sigi matangda aingonda complain amta thangalakpa yare. Nakhoisu phajana lairo. Kemta tawroi. Noigina sada aso apandi yaudidana. You're all safe now. Nana amu khomi. Miss na thengnadri haiduna aikhoina panghaida haijinba tabadudi tahanbigano. Samaina sum aikhoida aki akhang nangladi aikoi hostel sida kuina leithaba ngamaroi. Priyana amu hairakpani. Okay, aisu karino Miss Rosie gane khanaba yaba khanaragi. Noisu nongnini sida khangu. Yare, nasana sagi room da chalo. Satri mayam adu thank you Miss hairamlaga room adudagi loina thorak-lami. Aduga corridor paring aduda lakna asumna wari sani. Abenawna hairak-lami. Haina de yamna asimis ni. Aikhoina hairido phagi phanagi type da. Phagi toba yaba topic laba sibo. Mama sada thoktrikai khangdrini. Mangonda tholakanda gyan tadawni. Juliana amuk hairak-lami. Aikhoigidi haifum thokpa hairidana. Moina manada haptabani. Leiba ngamdradi aikhoidi next Sunday dane parents unaba lakpada aikhoi sida leiba ngamaroi na hairasi. Aikhoi pulap chatkradi moisu kai leigi haiba wakhal ama khalani dana. Sayana su hairak-lami. Asengba aikhoi mayam manaragane parents da oina hairasi. Nongnini de housingkri Miss Priya da satrasting aduna amuk handa complain tawrakhidri. Adubu corridor da mi ama chatpa hall da mi chatpa thong thilakpa na chingba thaudok kayasu satri sing aduna toina thengnarabasu makoi mase amada tamna duna Sunday ngairaga leikri. Nongma numidang amada Miss Priya do angang singi hostel phi thidoktaba singi listing ado yengduna leiringi magi thong adu mapaldagi kokok thilalami. Miss Priya mana tawramliba thabaktu leplaga wall clock aduda yengluba matamda pung 10:30 mung tarabli. Asuk thenglaba kansida kana oirabanu khallengai amuso thong adu hanjin kokok thilalami. Handakti Priya phamlambadagi hagotuna thonglomda lakli aduga thong adu tapna hangduna mapalda yengba matamda kana suleiramdi. Akoibado ngihak yenglami adubu mi leibagi samilde phangdi. Maduda wakal khanjana na thong adu tapna thingjingi hek tawbaga amuksu hanjinna thong adu lok torokpadaidi Priya khulai thuna fat hangi. Handa musuka namta leiramdi. Tanjadu da magi runga thangnana leiba makha rungi staircase adomda
mi chatpagi kuruk lauba makol ama tarakpaduda Priyado magi roomda prap changduna phone aduda flashlight amaga lugthokluri aduga amuk thoraktuna staircase aduda karaklami second floor yorokprada corridor paring aduda lakna flashlight adu thanduni yengi mana room number 8 ki mapa yorokpa aduwaida awanglong thamba staircase adugi kachin aduda miyoi ama patlesin khibagumna tawba aduda khonglei thuna chansat tawduna la ami Priya mana awanglonggi staircase adu yorokpa matamdasu kana suleramdabadai ma khajikti akiba phauruklami tanja aduda ground floor adomda nupi ama atappa khonjolda kappagi makolsu magi manakong aduda nason pikna taraklami Priya adu Priya do makada yengthai uri masam makhwanglong na sangbi phani angang basetbi phi ngorunaba ama lengjumde yanbi nupi ama hostel aduga tainaba garden gi matai adwaida labukta tasinduna phamlaga kappagumna tawriba adu Priya wakal de khali kanano sinamo angawi oiramdana amte yengluki asi haidana mana mamai adu fatle thorokpa matamda magi hausikta mana garden aduda ukhiba nupi adu magi mamang maktada leptuna lerami nupi aduge maithongdu I thangdana ngau mamai nakal amadi masamna khumjinkhri nakal amadi mamai adu paliba mamit adu ngorok ngawi amuba sarukso yaudi nato na dumaso ipak paksali chimbal aduso mushin muri nupi aduna mangonda akiba minok ama nosilakpa aduda Priya khanglaw lawram laga adumak wan thaduna leimaida takri mathangi numitni Miss Rosie do nupa khara ahal oiba amaga loinana hostel adugi akoiba amadi floor ahumak ki corridor amadi room khudimak loina changduri yenglambi madu pumnamak loiraduna makhoi ani adu Priyana leina daba room adomda laktuna wari khara sanarami kamai tawbuna kaka lai khoiramba khotpa tawgadra angang singdasu aki akhang thoale hairabanina ai khitangdi thuna thabak ase lashinba pami nupa aduna haireklami phattaba laidi nateda nakhoigine inkol asebu kolibi lairembi aduni nakhoina hostel sariba mafam ase lairembi adugi khubom hostel asida mi kanana so laine daba matamdudane ma mafam asida adumak lei adubo handak noinane satri mayam ama pusilaga leiruba adudai lairembi manane mathi phonglakpani miyoiba aikhoisu adumangal aikhoigi lamda mi atopa ama lesilaklabadi khana chainaba wathok lanthok hekta thoiduni Rosina amuk haireklami adudi kari karam tawraga phagani kaka nupa aduna amuk khumlai lairembi asigi khubam ama sasi adugade nungti numit khudingine duk thamai katuna irat thongni tawgadabani hayeng se numit yamna pai yardi laisang sagadawba jatra do hayeng hulausi sangaga doriba mafam amadi pochai singdudi ne ai ngasi loina hairamlaki Rosina hoi kaka aduna pharani nupa do chakhraba matungda Rosina satri mayam ado kausinduna hairami sidaidi noidane aki akhang amata thoklaroi aikhoina laitin yengluba matamda hostel sajiluba mafamse sida oiramli haujiti laisang ama chauna na sadori laisune ngasi khurumkhri noida aki akhang amatane piraklaroi phajana lairuko kiganuko missu sida laktoini adai homeguard mayam asune misna kokri soidana yawraklani Rosigi waduda satri mayam ado haraujirami laisang hek saba hokibadaidi amuk hanna mafam aduda tawheidaba uheidaba thodok thokidri satri amadi wardel dagi aki akhang pikidri mafam adubu koliba lairembi amagi pothanaba khubam ama pibirabada lairembi mana haraujaduna henadum nungai yaifaba taru khudingda maipakpa ohelakhi matang asda wari ase loijeri wari ase pathokchuba matamda Sekilan kiba yawabasu mayamna pukchal chawna ngakpiyo haijari